Volunteer Welfare Fund Organizationꯒꯤ active cadre ani pulisna fagatkre. Imphal areada sankai thumkai tawbada chenabani haiba Volunteer Welfare Fund kauba organization amagi active cadre ani pulisna Imphal West District ki manung chana laiba Sagolbantera areadagi fagatpa ngamkre. Pulisna farba miyoi ani adugi maming yumlembam Khelen Singh nifu amadi huidrom lamnganba sing kontra kawi hairi makhoi ani dagi mobile phone ani log amadi ki ga loinana demand note ama recover tawba ngamkre hairi. Maitai G5 के Asokpasing Tamu District Hospital da transport tawkre. Asigi Kungataru amasung Kungataret kilona ba hingda kaithel man BPS na konba laimram gi waroi ching da laiba 33 AR post ki havildar ama yauna personal taruk food poisoning ni haiduna rims ta pukhalagtuna laikana rekhibagi manung da punna ngarang fawada personal mari kanma ngamdana laikhidraba matung ngasi ayuk Aijol dagi Lankim nifu apokpa pangucha pachunga kauba personal amasu kanma ngamdana laikhidre ngarang numidang pung 9:30 tarakpada laikhidraba personal adugi maming na Ganasyam nifu gataru apokpa Chaitri Bharat Singh kawi Bihar dagini hairi laikhidraba sing hakchang executive magistrate amana video coverage tawduna institute asigi middle sangda postmortem examination tawkre. Rambai Tengol gi PRO Robin Mangang khorakpam dagi lokhocherake somdana harau kumai hausi you vendor the queue lengnaba nakalamarom dana nangi aigi imari gi chahi nauriba angang kaya yauna yeknabaga mayoknari thawai thari khudom bithillaga takpanadi kaidawnungda oithokloi isa na angamba isagi daita lawdaba yade ko haiba wakhalon si hex singliduda cheliba iduda yaudriba makai mai pakpa sungangamoi hena awaba piba mayoknarakhini hingki sira punna luminagrasira wakhal tawnaro matam laitre. Yai Khomman News tagi lokhocherake Kakching District tagi police na khulai fagatkre. Kakching District ki Wangu Police Station gi manung chana laiba Chairal Khunau gi chingkhongda security ka punma combine team amana thiba humba gi thabak cha thabada khulai paiba singna losinduna thamlamba oigani chingnaba assault rifle ama maru yaudaba magazine amadi 9mm pistol ama kilogram manga lumba IED ama 36 HE grenade ani smoke cells CS ama tear smoke grenade ama fuse amadi detonator yauba pack stick ama meter ahum sangba wire ama 303 empty case ani blank cartridge ama helmet ama BP vest ama jungle boots ama galoina na atopa potlam kaya ama su recover tawrakre hairi.